ngasi numida wairam phongkiba pandam pauksidagi maruibi ipauksun khongasaraga Manipur Top Channel gi maikidagi miyamda thamjagi hanbada koki militant singna mitagi yumda sangduna mapa masa yauna miyoi hum tamthin halamle koki militant sing state force amadi khungak pasinga akan mongna numai kapnakhre Pangal ama leikhidre amadi Commando ama yauna miyoi taret Sokle koki khulai pai bisina ngasi angan bada mitagi yumda sangduna mapa masa yauna miyoi hum tamthin hatoklamle Mitai Pangal singi yumna sangduna phamungi kangkal phawa haidoktu na mitai leiribra haina thiram hari thaudo singa se yukpung ohumlum taba matamda Bishnupur district ki Kwakta municipal council ki ward number 8 ki manung sanba Kwakta Pangalam khai maning lekai da thokibani thaudo adur leikhidre mapa masa adu yumnam pisak sai humpu gatre amadi ma ki masa nupa yumnam Prem Kumar sai kuntra gatre ni atop pamiyeduna mapa masa si yum dagi yum amani satlaga leba yumnam Jiten sai yankhai gatre ni hari makoi singa si masagi yum tumduna leiringai khulai matik sana paiba kuki militant singa duna sanglaga nomaina kappada natana thangna yanduna halamkibani thaudo dugi matungna Bishnupur district ki Fogaksaw police station konba Kwakta ward number 8 ki manung saleb Kwakta thangjing taba lambi de kuki khulai paibi singa state force amadi kulngak pasinga ayuktagi akan mongna nomai kapnakhre nomai kapna badura Pangal ki miyoi ama leikhidaba loinana Manipur police ki commando ama khulngak pa ama amadi nupi ama yauna punamiyoi tare lom nomai maruna pan madigi aso apanang kredi nomai kapna bagi thaudo odur soklaba commando do ko kaitel mei koibidigi paunum apollo sei kuntraga nitu apokpa paunum mobini soklaba khulngak pa adudi turbung bangla digi longjam olen mitei sei taraga tare apokpa longjam yaimani atopa asopa miyoi taru odugi maming mathauju phawbi oina pausi isna phamangamdri nomai kapna bagi thaudo odur soklaba commando personal apollo mamai de nomai maruna khetpadagi rasmi disti de pukatuna leyeng satharaba matung ka hena khudong thiningai oidabadagi research tokre haidi longjam olena ma ki oigi khuda nomai maruna pandai soktuna rasmi disti de pukatuna lekanakhre mak atubu matamda operation tawraga ne haina su hospital gi mekedigi khalakre Nakalamurumda Kwakta ward number 8 ta leiba Pangalama kuki militant sing state force amadi khungak pasinga nomai kapna bagi thaudo duda haidurakpa maruna pan amadagi leikhidre hairi thaudo singa se yupung tara mathoi tabadu waida thokibani leikhidra miyoi dugi sapsaba maming mathauju phawbi goina khangmamdri nomai kapna bagi thaudo duda haidurakpa nomai maruna panduna sokpadagi nupi ama yauna miyoi manga Bishnupur district hospital la laikatnari haiba phawbisna makatari nomai kapna bagi thaudo duda soklaba longjam olen gi makurat Tinguzam biramangol na phungtok pagi matung ina olen gi turbung bangada lebi yum maina tumna thatokraba matung khulngak poina lerakibani ngase yu angan mera Kwakta lamkai ward number 8 ta yum da leiba mi ahum kuki militant singna yamna tamthin hatok piram kraba matungna ayuk pung nipan khre helakpa do waida khulngak liba miyoi singa madi state force singa kuki militant sing ai ribra haina yengma sangsingki sangshin madura mapam madura hanadaki lumduna leramba kuki militant sing Assam Rifles na sijinaba Kesper gari ki marumdagi nomai kap thorakpada olen yaun atopa miyoi khra nomai maruna panmadagi sokhi banadi atopa pawmanamo August 3 Assam Rifles ki mayokta maira pai bisingna paktakna khongjang sangsinggadari August 3 Assam Rifles ki mayokta lamdamasigi maira pai bisingna paktakna khongjang sangsilagan haina lokthokre hiramasigi mari leina ngasi malem tulihal mamang laikagi ibuda khunjawbagi sangne tongan tongan mafam singdagi lakpa maira pai bisinggoiba mifam pangthokre mifam madur tongan tongan mogore singsuloki mifam madur loiraba matung pangthokpa pawmi sing unaba mada mifam madur seru gyaki bi maira pai bi bindia mehanglam nai Thasigi tret lamdamasigi mera pai bising AR gi mayokta akan makhongjang sangsilagani khongjang asi maru in AR sina satharakli betam thiraba thong gi mayoktani handak da turbung banglada sangsin ba miyam gi khongjang AR na misa miyam buning thina ngak sen bagi mutta chemical weapon phawbu sijina nu satharaki ba thawong lebak thibani mamang thakti gi hona thingthang kerak ta AR na adumak misa miyam da atamdana satharakli ba thawong mera pai bising na yaba sungam laiki mangna makhatan hai Turbung banglagi khongjang adu AR sing sijinarakiba spray duna mera pai bising tamchina sukyauki chemical weapon sijinabagi matakta mera pai bising na khongpak na khawduna satharkiba thawong taraina lopham tokte AR na state asida lakli basi miyam ngakpi senbi lakli bra natragana miyam tumna hatpa lakli bra haina hangkiba loinana jangsin gadribu khongjang asida lamdamasigi miyam na sokat pi haina su apil toki amaromdana Taupopi police outpost dagi nomai lakhre police na blank fire tawbuda nupi ama Sokle Imphal West ki manung sanba Lilong Sajing Taupopi police outpost dagi sakhangdaba singna nomai lakhre thaudo odur siyanaba miyoi singa do tanarakiba police na blank fire tawbuda nupi ama nomai maruna parmadagi soktuna Jenims hospital la lekanakhre
ngasi nungtil pung amarom tawada tokpopi police outpost ta miyoi khra laktuna police personnel sing overpower torogo nongmei tu lakhibne haidi mafam maduragi nongmei lakhibagi pau phangmarigi police commando gi kangbu amana sakhangdaba sing adu blank fire tawduna tanarkhibane miyoi sing aduna gari khra da lirong sajing maikai digi nanthokuna selaklaga hairangoi thong phawraktuna laklaga singjamai ngakra balek mangkhibane haidi Tanja adu ngasi ayu angan madagi sathariba general style sagotuna leiriba mafam adugi mera pai bisingna thoknarakuna irang haurakpada police ki mekedi tear gas cell kaptuna tangaike irang hauringe matamadu sivkar angang mamada lakhiba miwe ma police commando na faki loidana police na blank fire tawbada pisum leirak how ground manaktigi asim rani sai nifuguni panma pureba imosagi oiba oithangba khubamda nongmai maruna khetuna sokhi soklaba nupi edu khudakta miyamna Jenims hospital pukhatuna lekanaki amaramna thawdo odura police commando singna ka henba thawang sathaki haina mafam adugi maira pai bisingna phongdoraki adubo hawji phawi oina nongmai masing kaya lakhibano haiba sapsana khangmangamdri atopa pawman irang asi athubada waroisin purak haudrabadi civil war thulakpada khamangamdaba phibam lakpiyai lokesor manipulenga si hinglibara natragana sikraba jala megasandra Manipur thokliba irang asi lengang athuba madamna waroisin puraktrabada civil war kham ngamdaba phibam lakpa yai haina congress ki lusingba madi khundrakong kendra gi MLA thokcham lokesor na nungang bufungdokre irang asi luisinba khaknatana Manipur gi territorial integrity kehendana ba khudaki assembly mifam phamsi haibana Manipur lengang na yadribasi karigi no haina songlakli ngasi pawmising unaba man bang hai congress ki MLA mangana kerakhan assembly mifam kaubiyu hana taksilabasu ngasi paw lenga asina thoksadana leibasi lebthibani khudaki assembly mifam kaubagi mihutta masagi tajwa matamna mifam pangtholagani hairibasidi lenga asina thoksadaba haibadu sapsana taksare mathau tarabadi pungkuning marigi manungda khudaki mifam kaubi hai amaromda governor na mamangi thada athuba matamna assembly mifam kauna ba kankre haina phongdokrabasu lenga asina lakadoriba august kunga mathuida mifam phamnaba thorang toribasinadi manipur lenga na parliament mifam loiba ngaibani haina phongdokhi amaromda Turbung Banglada kuki singna leirol sanana mafam adura sit sengba torakpada lengana karigidam mangjongna athingba pi khidriba karigino mangjongna athingba pi haudabana leiron sanba yaro hena lakhiba imai belsing security force na sasangumna phone kiba si yaning daki Omising unaba duda MPCC ki president ke mega sandra na hai state amadi central force ani ki marakta coordination leitabana tangdure taw prokngamdre maramaduna miyamna lengta thajadre iramasida SITM na siamduna thigat aluhana sumari lena basangi pukning singsilakti ngasi kwaktara thokiba thawdo aduga mari lena ma hai misi mina yawgi paw phangmari state force sangsin bada mafam madru leiramba central force athingba pirakhi haibasi lebthibani nomagi irang thokpa helakpa sina state lenga si hinglibra na tagna sikrabra haina suwang tawki atopa pawmana Manipur union territory gi wakal sagataba phai miyamna pre-measure status talakpa MMWO Manipur hauzik tholiba kangluk ki irang sida India lenga mari Prime Minister Narendra Modi na fana manam mabuk naina satlabasu nakal animak satmanaba miyang ni yengma ngamdrabasu Manipur union territory gi wakal di sakataba phai madu kaidanungda afaba phallakloi Manipur gi mamang takta leijarma pre-measure status atu miyamna talakpa haina Manipur Muslim Welfare Organization MMWO President Boboy Kuri mayumna thadorapa sirola man haidi siolasin hai lamda masida hauzik oirakliba phibam amadi ihawsida Manipur leiminariba kanglupur bialhomi miyam amatu oina puna leminaduna aikogi tunglam sat amagidamak punba saktam ama saganaba lambi thiminarasi aikoi masel amatu oina polabadi karigumbu wathok amata thokloi irang asigi woroisan malakani siolasin hai Manipur thoklibi irang asi Delhi gi political crisis ni haibis haujikti lamdam asigi miyamna mayek singna khangle maramaduna center na athuba woroisin purana bhona biyo masida Manipur gi MP ahumna masa masa gi thodang lawba ngamdrabadi moral ground famthadu Delhi na taw haibakak tawba maming khaki oiba MP adudi miyamna pamde Manipur gi ipai pu singna Manungamadi mapangi sapu kudimak thauna phana thengladuna tungi mirol gi damak lamdam asibu ngakuna lakhibani matamadug ipai pusingi thauna dunga sigi mirol da mitei pangal khunai de sapsana hairi amaramda ngasi kwakta da mi humya thina hatok lambagi thawong adu akan mona kanem tawi thawdo sigi matang na yumpham yawdo aran pauk sandopi gano mitei pangal singna lambi da kaithel da madi atai tuwan papham singna satok sasin tawjabada ayat apan pibi gano Manipur si masagi puari yamna mek singna leijab lamdam mane masi phuru khudimang satpa mathau tai soiki makasa tarak poina to papawmana punna phamina duna warisin purakpa yaba mapamasi assembly khakta mangaire CPI
Puna faminaduna irang asigi woroisin puraktuna state asida ingtapa purakpa yaba mafam asi assembly khakta mangairi maramaduna MLA khudimangna political khenaba leitana assembly mifam saruk yadun amatu oina puna leminaduna wari sanaba hotnabiyu haina Communist Party of India CPI ki National Secretary Palab Sen Gupta na phongdorakli Imphal irapat bona permission unaba mada Palab Sen Gupta na hai Manipur thokli bi irang asilenga na lakshina bo hona bada mitei singna Central Paramilitary Force thazada baduga kuki sing State Force thazada basina administrative system da bias oibigi mami tare hairiba bias oibigi mami asi hana ko hona na belenga na hona ba thoktai Manipur thokli bi irang asi loisinduna hana gi mauksa gi punsida hanjal halna ba CPI na han dagi hauna hona duna lakli loinana Manipur gi apun bigi saktam gi dama CPI na lebli adu bi state asida ingta pa amadi tangdu leta ba purakna bo hona ba assembly mi pham ba masu irang horiba nakalani makta phamina duna wori sana ba thoktai irang horiba nakalani makki miyoi sing wori sana na bo hona ba nakalani makki marakta lairiba ahoba sung mention na ba CPI angama thodang logan haiki permission una ba du CPI gi Rajya Sabha gi MP P Santosh Kumar CPI Manipur State Council ki secretary amasu party asigi thaumi kya sarya khari amoromdana tumduna leiba miyoi singthoktuna tamthina hatlambagi thawong miyoi bigi lisanate folks sin ko ki theory singna miyam tumna ringai matam narol sanglaktuna tumna leijaba miyoi sing miyatina hatoklambagi thawong do akan mamona kanem tawi thawong asi miyoi bigi lisanate pangdaba mithibong mitambal ki thawong haina Federation of Civil Society Organization folks ki president TS Manihana phungdokre ngasi wangkai ningtiam pukri mapal level lup asigi office ta permission unaba mada TS Manihan hai ngasi ayu angan bapung aniga makhairom taba matamna Bisnupur district ki manungsan na Kokta Municipal Council ward number 8 lebe mitegi yum anida sin ko ki terrorist na miyam tumna ringai matamda na role sanglaktu na miyoi hum miyoi bigi minung sigi wang mada thong kau khai duna sanglalaga tumnu leiriba miyoi singa dubu miyathina hatoklambagi thawong yaningde magna makhatana hai haukiba saisat ahumda turbung bangla da lebe agriculture farming complex da sin ko ki terrorist sing asibak sang le rule sangen haina thawrang torakpadi hongnaruba naidana miyamna turbung bangla tamna sangshin mera Assam Rifles ki marakta kuki militant singna AR ga sapmana ba phirol sietuna misa miyamna tear gas smoke bomb na singma kaptuna madi Bapoyar electric current hazin ot na kiba masu machine yam laba imai bel sing atamna aso opanangan kiba thawong ado koki theory sing ma di ana sathaki yauna sathaki bani haibisi lebak miyam mek san khangnar bo wapni CAPF sing maru oina AR na koki theory sing pulaga mitei fru ki mathak sa tharagli thawong s India lengang na ayaba pidunu taholi bra haibisi miyam na sing na phawre amasum saisat ahumgi thawdo amada sin kuki theories na AR ga pulaga satakhiba miwot minedo Ministry of Home Affairs na kudakta sengdopam thui kariguma thawong si adumak sathaba tarabade miyam na kumza English nga magasama panga nifu guma pangi mamangda lairamba Manipur gi status ado hanjin hanana ba demand tarak pawbi yaiki Nakalamurumda Housing Zinim sama the Rims ki mokta masak hang dana lairi ba asi baksang sing Manipur lengan atubada masak hang to katabane maduda Myanmar masa sing yorama thengna rabadi makoi masagi maram namda foreigner ek ki makhada sina khigadabane loinana asi baksang sing adu miyam gi ayab yaudana Manipur lengan illegal immigrants sing makota sina khiba yaroi kariguma sinaba taraba so housing mapam khang dana lairi ba mitei fru ki miyoi nifurong gi haksang hana sina gadabane loinana Manipur da thokliba lal asigi mingda bandawduna miyamna sauna kudong sadaba mayok na haliba si wakal khantaminaduna bandawduna aikhoi masel awaba pibi muhta thokliba lal asida mayol piba ngamgadaba maikai romna sanction bana miyam gi phabu oigana ki atopa paw madanamo August 10 phawbri ising thadrabadi kenel phumjilagani lomising Imphal East ki andro kendra gi manungda leiriba poiraupat lokol kabilakol khumalakol amadi Poidration lok na sing bala kol sing ising pina ba tawkiba kenel asida tha asigi tara phawbada mari lenaba loisang na ising tharaktrabadi mathangi numit saisat taraga mathurigi kenel phumjin ma yawna khongjang kya sangsilagana haina lomi singna akan wafam thamnakli ngasi pawmi singa loinana lomi singa lakol singa madi kenel gi hausi hausi oiriba phibam yengsilaba matungda peace unity and integrity da angthagi member kaisam James na hai hairiba lakol singa sigi low pari isahum rom de ising pina ba ngasidagi sahi taraga nipalongi mama gela kol singa si phawduna kenel tonaba lomi singa lophom pikhibani adobo nongpo kaithil manbida thobal turel sariba thobal multipurpose project ki damasigi oithangba left wing kenel asin ngasi phawbu lomi singa low ubu yanabi ising pidan lerakli lomi singa low panma yanaba kungino ngaibada awaba polumam hoire mari lenaba lenga ki water resource task force na ogot sajat
tara faw kenel asi semjen biduna ising pidrabdi lawmi suna kenel tawnaba pikiba lawpham sing amu hana loksilagani saiki amaramdana loisilak poina to papomna manipur gi apunbigi saktam kairin haina thajaba pirakle sek nurul hasan manipur gi ngamkai kai bi yaroi to khai belenga thamba yaroi aikoi tangdu leitaba pame bo wafam sing asida yumpham moiduna to khonang mkhong mitei amadi pangal gi maibel sunu wakat mifam satakre wakat mifam maduru suru gyaki besingna manipur kai bi yaroi to khai belenga thamba yaroi haba kholaw sing sulauki mifam maduru suru gyaki besingna ngasi kwakta da mi hum hat khibigi thawong busu akan mong yaning da furuki loinana mifam madura Katrigau AC ki MLA Sek Nurul Hasan Pungdo ki pada mahak masai yauna Manipur ki MPP ki MLA ni kalau ina party AC ki MP oiriba akha sangma yauna ngang Delhi da Home Minister Amit Shah una dana wari sabada Manipur ki ngam kai kai bagi wakum naite center na to kai belenga thambana singba khongthang amata lawro habi ki thajaba pirakrai ki adu hauskui na di miam pau matang se lu sinjarage mas miam puna no baptit ngaminasi